머리가 고비도나 가이건 카바 이문 번가이가 강동이라와 Special varieties luxury today. Dr. Kamai Hira Kabui Nengi Amadi Gangai Committee ki President ni ngasi Gangai Komai ahan bawa waktu ni terang hundur ni pamada cahi kuning tore Manjin tore pecina ikogi Kabui ki nat ipa ibu lai wakibana Chemiramba lai ki hakta leminaraga Miyoiba ama oiduna lai fataba singna ot naibada mi kayamuk sikibadagi ima raimaren committee ronda hayarati ibu lingchonangi nupina paudam lakpadagi sumaina tawu masidi nakoi kabui singi natu oiba lai hora kadabani mina loba ten loba yaroi haibadagi meiba jinglaga Khangchu haiba pakan phang mamang da yungata mai maibuna chauba thagatuna mai asinguduna tawu nunang su tawu haibagi wari sina lai aduna mai jingba haibasi maru oiba madugi mai jingthokpagi wari natte masidi phattaba lai ekoida laiminarkanda onnaiba michi mina thokpagi makoi ko tanthokpagi wafamni haina gangai se jahi kabi tawani aduna handaki theme sina gangai spread love everywhere you go chapa khudingda kabui gangai ni haibase nusiba pauden pibi wa haituna ekogi maiti thongda thangba chali ni migi saktam laurga aigi amamudo aigi saktam ulu haibga adudi kadai no kadaba aigi lon leifam thoi asiguma mayamsina aigi nat leifam thoi aigi jagoi sei leifam thoi khudingma asi ekogi moroiba pandamni handak gangai sina ekogi tangdu leita daba manipurda thodiba aikoi yeromi bo mahangi tawibado aikoi ishorna odi maiba chimbada paudam kharapi do asina takarni mamaida de khoina bijoy oirakani joy riya phebo oigani haiba wahi che thamjarga ai businja